Hi guys, welcome back to my channel. Mayang masidi tharoi irombagi recipe share tawjarake. Tharoi je nungdang chupa ma tingne aduga magi maning se phajana kae alu khamen simbi morok akangba tilhau mana aduga ngari sida leire si ngari se tingjalaga thamme aduga phajana chamthoga hapani ado si singsina irolaktoine ado hojik siga khang doina phajana phutlani aduga irondoine hojik ngasai na haijagiba pot singdo punamak siga hapchalle aduga hojik siga thum khara hapani mahau su leinaba aduga phattaba yawaramba susu thum siga phajana thokinabagi aduga hojik siga ising hapani ising se khara yamna hapani aduga phutlaga ironba sina haure yamna aduna hojik se phutani aduga ngari sisu sida tiffin amada hape aduga mathak sida dum hapchalaga sisu sauhalani tharoi romba chabasidi ngari morok se khara namna hapagadi yamna haure aduga sise hojik high flame da minute 15 30 rom phuttoine aduga hojik sise mathang mathang ucharake hojik se alu se mullaba haina check tawraga yengjage alu se hojik phajana mulle aduga hojik sise mai se off tawrani aduga ngeha inhalaga thamani mayam su soidana tharoi ronba tawraga chabiu thawno nutigi chasaladi adum nongmasu tharoi rolaga chabiu yam hawbane tharoi ronbase hojik si singse morok siga thum hapchalani aduga glass na phajana takhairani aduga ngari siga punna hapaga takhaidoine aduga takhairaga magi maku singse loina lawthokhrani aduga mathang mathang adum ucharake mayamda thum hapaga takhairagadi morok se phajana toy hojik si se takhaiba loire hojik ising hape ising ji so dum haifet katang lumbu lumbu saba ising ne hapi je lumbu lumbu sabana irolaga su haure aduduna hojik si se hape aduga morok si de dum khutna paisale aidi khutna sumaina morok paibase kaigino khangde aidi khutta kasum saba khotpa kasu tawde aduduna hojik si se morok maku sing se loina lawthokhrani morok maku sing se loina lawthokraga hojik tharoi siga ngari gi morok ka thunga gi mahaudo phajana changnabagi sida phajana sumaina khutna tawraga mix tawrani ado sumaina phajana loina khutna tawraga mahau sing se sida loina changhalani tharoi se phutpa loiraga mamai pumnamak loina lawthokpa di loigrabane aduga hojik sumaina tawba loiraga khamen simbiga aluga simuk tongana takhairani tharoiga punna takhairdi mu nungairoi aduduna sise tongana takhaire phajana adu mayamna khamen simbi se li aningasu yam haningasu mayamge apamba changduda dum tawbiro aduga khutna mukhara mix tawre iromba se khutna lolagadi mahau yamna hengatpane mayam chumra habiramo ado mayam khutta saba khotpa tawragadi kaisu khutna ironbigano khabaina tawraga dum ironbiu aduga hojik si se loina mix tawba loire aduga hojik sida ising kharaga mo hapaga si se mix tawrani aduga ngasigi tharoi romba se loire ado mayam su sumaina irolaga chabiu hojik siga mathakta fadigom khara hapchalani fadigom da ngasaina ingredient mayam haigibado dudadi yaudabane adoisu fadigom se irolagadi fadigom hapagadi haure aduga siga tilhau mana khara hapchalle aduga sise hojik phajana mix tawrani thum su ngasai morok met pada hapkiba thumduna adum nammani ado mayamna mahi langna irolaga chaningasu mahi hapiu yagani aduga ngasigi iromba sigi loire sine iromba sigi final look mayam su sumaina tharoi se amuktang irolaga charagadi thongbagi mahauga irolaga chabagi mahauga manadabane sina chamna yam sathina haubane mayam su soiduna chabiu aduga aigi video se pambiragadi like share subscribe comment tawbiramo aduga mayam ano kari recipe mayam na tawhaningba leige haibado comment ta habiramo ai soiduna tawjarake ado mayam ngasi di loisanjarage thank you for watching